Lengak loi paibiriba Delhi gi lengakna 2023 gi megitang ahumdagi satharakliba lan asida makoina Manipur da leibiriba micham meyam punamako ngakpi senbibagi mahutta akhoida onsilarga adurumraba lamhen tuhelaba pokina ko terrorist ngasiga loktunaraga maitai furupcha singda makhal makha kya gi missile kapsilakpa drone bombing torokpa asgomba mayam ase masina maral lejadraba micham mayam ko atak akham leitana hatorokpa asina India lengakta akoigi thajaba leitre haiba wafam je akoi tamjari Manipur bu ngak senanabagi damakta Manipur da thajalaiba Central Forces sing athuba matamda hanbi khro haiba sini koi hoje Manipur ki lengak sida aigumba makal amatagi power leitraba Chief Minister Birena masamak lengak asigi power leiribra leitrabra haiba dumaga prajamyam da Manipur ki prajamyam da sengtokpio advisor Kuldeep amadi DGP bu Manipur dagi athuba matamda makoi ki pham ase lokthokpio haiba wafam jimasu ngasi media gi thongda haijari tasengna akoi gi Manipur tangdu leitan ba yamna chikna ingna leiba pamjaba Manipur ne Manipur da khusem gi lan khajalaga khusem gi lan oi handuna atopa country amaga lan songna baduna tohonba ase tasengna akoi Manipur praja ama waina akoi yengduna leiba ngamde aduna mama webi singna akoi hanjal shanti pami haiduna lakibani shanti purakpa ngamoiduba waitargade India government na akoi gi Manipur gi ningtamba ase namdana loksin kibani aduna ngaside Manipur praja miyamna akoi gi ningtamba ado Delhi lengak paibiriba adugum laba lengak roisidagi center dagi akoina namdana mundana lawgani habase Manipur mama singi phirem ni haba wapam je aroibo ina thamjari